Hey guys, welcome back to my new video. So ngasi prank call si ko Maxina da prank call do ni. Mayam na khaliba Maxina do natte. Atopa Maxina do na call prank tower ki haidi ID inaw nu PM gi mai mama na binya mak so ming Maxina ko ye adu mana bina ko amudu call do thangat birakte ba I call se bar try tawre so Thangalagtarmina ay asigaw na call sa prank tower ge so mayam video si jing minarsi video si jing dingai mamangda ay Instagram gi link makhada hapcharam bani so mayam chalaga sat follow to bira so mayam video si makhada yeng minarsi am call sa tower ge ko haji katang lap na pamduki hello kana som se Maxina na tro mane kana ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣ ꯐꯖꯕꯤ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ? ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯗꯦꯕꯣ ꯁꯣꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯄꯣꯠꯀ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯗꯗꯤ ꯇꯧꯈꯤꯕ ꯂꯩꯇꯦ. ꯁꯣꯝꯁꯦ Maxina ꯀꯩꯅꯣꯗꯩꯅꯤꯀꯣ ꯊꯧꯕꯥꯜꯗꯩꯅꯤꯀꯣ? ꯃꯥꯅꯦ. Thaubalꯗꯒꯤ Maxina ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯗ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯧꯕ ꯂꯥꯛꯇꯅ ꯂꯩꯔꯦꯕ ꯑꯗꯨ ꯁꯣꯝꯁꯤꯅꯦ ꯑꯩꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯀꯩ ꯅꯨꯃꯤꯠ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯩꯅ ꯍꯪꯉꯛꯀꯦ ꯇꯧꯕꯅꯦ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ ꯑꯩ ꯀꯔꯝ ꯀꯥꯟ ꯇꯧꯈꯤꯒꯦ ꯑꯩ ꯇꯧꯈꯤꯗꯦꯗ ꯃꯨꯒꯥ ꯁꯦꯠ ꯑꯅꯤꯈꯛ ꯑꯣꯔꯗꯔ ꯇꯧꯁꯜꯂꯒ ꯍꯧꯖꯤꯛꯐꯥꯎ ꯂꯧꯕ ꯂꯥꯛꯇꯅ ꯂꯩꯔꯤꯌꯦ ꯑꯩ ꯑꯗꯨꯒꯤ ꯇꯧꯈꯤꯗꯦꯗ ꯑꯩ ꯗ꯭ꯔꯦꯁ ꯑꯗꯨꯗꯣ ꯇꯧꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯇꯣꯔꯤꯒꯦ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯅꯦ ꯀꯣꯜ ꯍꯥꯏꯗꯤ ꯑꯣꯔꯗꯔꯒꯤ ꯀꯩꯅꯣꯁꯨ ꯂꯩꯌꯦ ꯗꯤꯇꯦꯜꯁꯨ ꯂꯩꯌꯦ ꯑꯗꯣ ꯀꯦꯁ ꯑꯣꯟ ꯗꯤꯂꯤꯚꯔꯤꯅꯤ ꯑꯩꯈꯣꯏꯅ ꯁꯦꯠꯇꯨꯗꯤ ꯃꯤꯉꯣꯟꯗꯁꯨ ꯖꯜꯍꯧꯗ ꯁꯣꯝꯅꯁꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯅ ꯂꯩꯔꯦ ꯑꯁꯣꯝ ꯂꯧꯕꯤꯕ ꯂꯥꯛꯄ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯌꯥꯡꯅ ꯂꯧꯕ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯣ ꯅꯝꯕꯔꯗꯣ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯉꯕ ꯅꯝꯕꯔꯗꯣ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯣꯟꯅꯗꯤꯌꯦ ꯑꯁꯤꯃꯛꯀꯤ ꯅꯝꯕꯔꯁꯤꯅꯦ ꯑꯩ ꯅꯝꯕꯔꯁꯦ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯉꯣ 98 ꯁꯤꯅ ꯍꯧꯏꯁꯦ ꯁꯣꯝꯒꯤ ꯅꯝꯕꯔꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯦ ꯅꯝꯕꯔꯁꯦ ꯃꯥꯅꯦ ꯑꯗꯨꯏꯗꯤ ꯁꯤꯗꯤ ꯆꯨꯝꯃꯦ ꯑꯗꯨ ꯀꯩ ꯅꯨꯃꯤꯠ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯁꯣꯔꯠ ꯇꯥ ꯂꯩꯔꯦ ꯁꯣꯝꯁꯦ ꯈꯤꯇꯪ ꯌꯥꯡꯅ ꯂꯧꯕ ꯂꯥꯛꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯂꯩꯇꯦꯗ ꯑꯗꯨꯒꯨꯝꯕꯩꯗꯗꯤ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯁꯣꯝꯒꯤꯁꯦ ꯃꯤ ꯑꯣꯟꯅꯕ꯭ꯔꯥꯁꯨ ꯌꯦꯡꯉꯣ ꯃꯤ ꯑꯣꯟꯅꯗꯤꯌꯦ Maxina ꯀꯧꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯒꯤ ꯃꯃꯤꯡꯁꯦ ꯃꯊꯛꯇꯁꯨ Maxina ꯍꯥꯏꯅ ꯊꯥꯏꯌꯦ ꯁꯦꯠꯁꯤꯁꯨ ꯑꯃꯇꯪ ꯅꯠꯇꯦ ꯑꯅꯤꯅꯦ ꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯔꯤꯁꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯔꯠ ꯇꯥ ꯂꯩꯔꯕ ꯑꯁꯣꯝꯅ ꯄꯩꯁꯥꯗꯣ ꯁꯣꯠꯆꯟꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯣ ꯈꯤꯇꯪ ꯌꯥꯡꯅ ꯂꯧꯕ ꯂꯥꯛꯑꯗꯤ ꯁꯣꯝꯅ ꯈꯤꯇꯪ ꯐꯅꯕ ꯁꯤꯜꯂꯗꯤ ꯐꯕ ꯍꯥꯏꯕ ꯑꯩꯗꯤ ꯁꯣꯝꯒꯤ ꯅꯝꯕꯔꯁꯦ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯤꯗꯨꯁꯨ ꯑꯣꯟꯅꯔꯝꯅꯤ Maxinaꯕꯨꯗꯤ ꯑꯩꯅꯦ Maxinaꯗꯣ ꯅꯪ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯄꯗꯣ Maxina ꯍꯥꯏꯅ ꯃꯊꯛꯇꯁꯨ ꯊꯥꯔꯦ ꯑꯗꯒꯤ ꯅꯝꯕꯔꯁꯤꯁꯨ ꯃꯈꯥꯗ ꯍꯥꯄꯛꯄꯀꯣ ꯑꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯣꯜ ꯇꯧꯖꯔꯛꯄꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯔꯝꯅ ꯇꯧꯔꯛꯇꯣꯔꯤꯒꯦ ꯑꯩꯗꯣ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦꯗ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯁꯣꯝꯁꯦ ꯀꯩ ꯄꯣꯠꯇꯤ ꯑꯣꯔꯗꯔ ꯇꯧꯖꯈꯤꯒꯦ ꯄꯣꯠ ꯑꯇꯩ ꯃꯌꯥꯝꯕꯨꯗꯤ ꯇꯧꯈꯤ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯗꯤ ꯇꯧꯈꯤꯗꯦꯗ ꯑꯩ ꯑꯗꯨꯒ ꯁꯣꯝ ꯍꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇꯨꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ 10K ꯐꯣꯂꯣꯋꯔ ꯁꯨꯅ ꯂꯩꯔꯕꯅꯦ ꯐꯖꯕꯤ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯑꯗꯣ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯗꯣ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯄꯣꯠ ꯑꯝꯇ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯤ ꯇꯧꯅꯕꯨ ꯑꯩꯁꯨ ꯁꯣꯝꯗ ꯍꯥꯏꯔꯛꯄꯅꯦ ꯁꯣꯝ ꯈꯤꯇꯪ ꯈꯪꯕꯤꯅ ꯂꯧꯕ ꯂꯥꯛꯄꯤꯔꯗꯤ ꯐꯕ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯗꯤꯀꯣ ꯃꯤꯅꯁꯨ ꯂꯧꯕꯤꯗꯅ ꯂꯩꯔꯦ ꯁꯣꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯗꯣꯁꯥ ꯇꯥꯔꯅꯤꯕ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯍꯦꯛ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯗꯅ ꯁꯣꯝꯒꯤ ꯃꯃꯥ ꯕꯕꯥꯗ ꯑꯝꯇ ꯍꯪꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯆꯤꯆꯦꯒ ꯂꯩꯔꯗꯤ ꯆꯤꯆꯦꯔꯣꯝꯗ ꯑꯝꯇ ꯍꯪꯉꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯦꯔꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯌꯣꯜꯍꯧꯗ ꯁꯣꯝꯗꯁꯨ ꯌꯣꯜꯍꯧꯗ ꯄꯩꯁꯥꯗꯣ ꯌꯥꯝꯅ ꯁꯣꯔꯠ ꯇꯥꯔꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯆꯤꯆꯦ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯃꯁꯥꯒꯤ ꯀꯩꯅꯣꯗꯩꯁꯨ ꯀꯛꯄꯅꯦ ꯃꯁꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯀꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤꯗꯗꯤ ꯀꯛꯇꯦ ꯃꯣꯏ ꯀꯩꯁꯨ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯁꯣꯝ ꯐꯖꯅ ꯑꯝꯇ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯃꯤ ꯑꯣꯟꯅꯗ꯭ꯔꯦ ꯅꯪꯅ ꯑꯣꯏꯔꯝꯃꯅꯤ ꯁꯨꯝ ꯑꯗꯣ ꯀꯩ ꯅꯨꯃꯤꯠ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ ꯑꯩ ꯀꯛꯇꯅ ꯀꯔꯤꯅꯣ ꯁꯣꯝꯅ ꯅꯝꯕꯔ ꯑꯃꯗꯩ ꯀꯣꯜ ꯇꯧꯔꯛꯑ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯕꯣ
ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯦ ꯍꯦꯛꯇ ꯀꯩꯅꯣ ꯃꯤꯗ ꯀꯣꯜ ꯇꯧꯔꯒ ꯅꯪ ꯀꯛꯇꯦ ꯀꯛꯏ ꯍꯥꯏꯅ ꯇꯧꯕ ꯂꯩꯒꯗꯕ ꯅꯠꯇꯦꯕ ꯑꯁꯣꯝꯗ ꯏꯔꯒ ꯊꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯀꯦꯁ ꯑꯣꯟ ꯗꯤꯂꯤꯚꯔꯤꯗꯣ ꯅꯍꯥꯟꯁꯨ ꯔꯤꯇꯔꯟ ꯂꯥꯛꯑꯦ ꯑꯗꯨꯒꯗꯤ ꯑꯗꯨꯅ ꯇꯧꯔꯛꯄꯅꯦ ꯑꯩꯁꯨ ꯁꯣꯝꯗ ꯐꯣꯇꯣꯁꯨꯠꯀꯤ ꯀꯦꯕꯒꯤ ꯇꯧꯔꯤꯕ ꯑꯗꯣ ꯃꯤꯗꯣ ꯑꯣꯟꯅꯔꯝꯗꯣꯏ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯌꯥ ꯀꯩꯒꯤ ꯑꯣꯟꯅꯗꯣꯏꯅꯣ ꯆꯨꯝꯅꯅꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯑꯩ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯃꯦꯛꯁꯤꯅꯥ ꯀꯧꯕ ꯑꯇꯩꯁꯨ ꯂꯩꯕꯗꯣ ꯑꯝꯇ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯒ ꯀꯣꯜꯗꯣ ꯇꯧꯕꯤꯌꯨ ꯅꯝꯕꯔꯗꯤ ꯁꯣꯝꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯦꯛꯁꯤꯅꯥ ꯀꯧꯕꯕꯨꯗꯤ 10 10 ꯂꯩꯔꯝꯕ ꯌꯥꯏ 100ꯁꯨ ꯂꯩꯔꯝꯕ ꯌꯥꯏ 1000ꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯅꯝꯕꯔꯁꯤꯗꯤ ꯑꯃꯇꯪꯇꯅꯤꯅ ꯄꯥꯏꯅꯗꯣꯔꯤꯁꯦ ꯑꯧ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯣꯝꯗ ꯀꯣꯜ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦꯗꯅ ꯅꯝꯕꯔꯁꯤꯗꯅꯦꯀꯣ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯑꯗꯨꯒꯅꯤꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯦꯝ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯗꯤꯇꯦꯜꯁꯇꯣ ꯁꯣꯝꯗ ꯌꯦꯡꯍꯟꯕ ꯉꯝꯒꯅꯤꯌꯦ ꯑꯧ ꯋꯥꯆꯞꯇ ꯀꯩ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯏꯗꯤ ꯍꯣꯏ ꯊꯥꯔꯛꯀꯦ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯇꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯩ ꯅꯨꯃꯤꯠ ꯂꯧꯕ ꯂꯥꯛꯇꯣꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯁꯨꯝ ꯌꯦꯡꯉꯦ ꯁꯣꯝꯁꯦ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯂꯥꯛꯇꯕ ꯑꯗꯨꯒꯗꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯅ ꯑꯩꯈꯣꯏꯁꯨ ꯀꯣꯜ ꯂꯣꯏꯅ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯒ ꯅꯍꯥꯟꯗꯤ ꯀꯣꯜ ꯇꯧꯕꯗ ꯂꯧꯅꯦꯅ ꯍꯥꯏꯔꯛꯑꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ ꯑꯩ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇ ꯑꯗꯨꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯦꯖꯇ ꯑꯩ ꯑꯇꯣꯞꯄꯕꯨꯗꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯁꯣꯝꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ ꯌꯥꯝ ꯊꯥꯅꯗꯕꯒꯤ ꯋꯥꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯗꯣ ꯈꯪꯗꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯩ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯑꯇꯩ ꯃꯌꯥꯝꯕꯨꯗꯤ ꯑꯣꯔꯗರ್ ꯇꯧꯈꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗꯨꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯝꯇ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯝꯇ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯩꯁꯥꯒꯤ ꯁꯣꯔꯠ ꯇꯥꯅ ꯇꯧꯋꯤꯅꯦ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯈꯇꯪ ꯈꯪꯕꯤꯌꯣ ꯁꯣꯝꯁꯦ ꯀꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯨꯝꯁꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯁꯤ ꯅꯝꯕꯔꯁꯤꯗ ꯑꯣꯔꯗꯔ ꯀꯩꯝ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯑꯇꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯒꯤꯕꯨꯗꯤ ꯇꯧꯈꯤꯕ ꯂꯩꯕ ꯁꯤꯗꯩꯗꯤ ꯂꯩꯈꯤꯗꯕ ꯑꯗꯨ ꯅꯣꯏ ꯍꯥꯏꯔꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯣ ꯑꯗꯨꯗꯗꯤ ꯑꯩꯅ ꯃꯆꯤꯟꯗꯤ ꯑꯣꯔꯗꯔ ꯍꯥꯏꯐꯦꯠ ꯁꯨꯡꯇꯧ ꯀꯜꯂꯤ ꯇꯧꯈꯤꯗꯦꯕ ꯁꯤꯁꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯈꯪꯅꯅꯦ ꯇꯧꯔꯛꯏꯁꯦ ꯁꯣꯝꯅ ꯑꯣꯔꯗꯔ ꯇꯧꯗꯅꯀꯣ ꯁꯣꯝꯅ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯆꯀꯠ ꯐꯣꯟ ꯇꯧꯔꯛꯑꯒ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦꯕꯀꯣ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯖꯅ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯔꯒ ꯆꯦꯛꯁꯦ ꯐꯖꯅ ꯍꯥꯏꯔꯛꯑꯗꯤ ꯇꯧꯔꯦ ꯑꯩꯁꯨ ꯌꯥꯝ 3ꯂꯛ ꯇꯧꯔꯦ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯣ ꯅꯍꯥꯟ ꯇꯧꯕꯗꯗꯤ ꯊꯥꯡꯒꯠꯂꯛꯑꯒ ꯑꯣꯔꯗꯔꯗꯣ ꯄꯨꯔꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯩ ꯋꯥꯅꯤꯗ ꯁꯣꯝꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏꯅ ꯗꯤꯂꯤꯚꯔꯤꯁꯦ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯁꯤꯒ ꯇꯧꯔꯣ ꯄꯨꯔꯣ ꯍꯥꯏꯔꯒ ꯂꯥꯁꯇ ꯊꯣꯛꯂꯛꯇꯕꯩ ꯋꯥꯅꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯀꯅꯥꯝꯇꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯩꯝꯇ ꯂꯩꯇꯦ ꯁꯣꯝꯒꯤꯁꯦ ꯐꯖꯅ ꯀꯩꯅꯣꯝꯇ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯃꯤ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏ ꯃꯤꯗꯤ ꯁꯨꯡꯑꯣꯟ ꯑꯣꯟꯅꯗꯔꯦ ꯅꯪꯅꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯁꯤꯕꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯈꯪꯗꯦ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯤꯌꯦ ꯀꯅꯥꯅꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯔꯣ ꯅꯪ ꯑꯩ ꯃꯈꯣꯟꯁꯦ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪ ꯑꯩ ꯚꯤꯗꯤꯑꯣꯒ ꯌꯦꯡꯗ꯭ꯔꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯔꯣ ꯀꯅꯥꯅꯣ ꯑꯝꯇ ꯈꯜꯂꯣ ꯃꯨꯟꯅ ꯈꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯪ ꯀꯁꯥꯔꯒꯤ ꯕ꯭ꯂꯣꯛꯀ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯦ ꯀꯅꯥ ꯌꯦꯡꯉꯤ ꯑꯝꯇ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯌꯨꯝꯅꯥꯝ ꯁꯔ ꯕ꯭ꯂꯣꯛ ꯑꯗꯣ ꯍꯟꯗꯛꯀꯅ ꯑꯅꯧꯕ ꯐꯥꯎꯒꯠꯂꯛꯏꯕ ꯑꯗꯨꯃ ꯌꯦꯡꯉꯤ ꯀꯁꯥꯔꯒꯤ ꯑꯗꯨꯒ ꯕꯣꯔꯤꯡ ꯕꯣꯏ ꯑꯗꯨꯒ ꯑꯅꯤꯗꯨꯇꯔꯣ ꯑꯇꯩꯗꯤ ꯀꯩꯁꯨ ꯌꯦꯡꯗꯦꯗ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯔꯃꯤꯅ ꯀꯅꯥ ꯃꯥꯜꯂꯤ ꯕꯣꯔꯤꯡ ꯕꯣꯏꯗꯤ ꯅꯠꯂꯝꯃꯔꯣꯏ ꯅꯨꯄꯤ ꯑꯣꯏꯔꯃꯤꯅ ꯀꯅꯥꯗꯤ ꯃꯥꯜꯂꯦ ꯌꯨꯝꯅꯥꯝ ꯁꯤꯛꯁꯇꯔ ꯑꯗꯣ ꯅꯪ ꯑꯩ ꯃꯈꯣꯟꯁꯦ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ ꯉꯝꯗꯦ ꯑꯗꯣ ꯀꯔꯝꯅ ꯐꯥꯎꯕꯤꯔꯤꯒꯦ ꯋꯥꯈꯜꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯉꯛꯑꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯕ꯭ꯔꯣ ꯋꯥꯈꯜꯗ ꯑꯩꯅꯒ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯖꯩ ꯍꯣꯏ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯅꯦ
ꯅꯝꯕꯔꯁꯦ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯄꯤꯕꯅꯦꯕ ꯅꯪꯒꯤ ꯃꯃꯤꯡꯁꯤꯁꯨ ꯃꯦꯛꯁꯤꯅꯥ ꯀꯧ ꯌꯥꯏꯌꯦꯀꯣ ꯃꯦꯛꯁꯤꯅꯥ ꯑꯃꯗꯨꯗꯤ ꯐꯣꯟ ꯊꯥꯡꯒꯠꯄꯤꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯀꯥꯞꯁꯜꯂꯛꯑꯕ ꯐꯣꯟꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯌꯥꯏꯌꯦ ꯑꯩꯁꯨ ꯉꯛꯑꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯗꯨ ꯄꯦꯖꯇꯗꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯈꯤꯕ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯄꯦꯖꯀ ꯀꯔꯤꯝ ꯂꯩꯇꯦ ꯀꯗꯥꯏꯗꯩ ꯄꯦꯖꯅꯣ ꯑꯗꯨꯝ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯇꯥꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨ ꯑꯩ ꯉꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯄ꯭ꯔꯦꯡ ꯀꯣꯜꯅꯦ ꯑꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ